ꯍꯧꯖꯤꯛ ꯁꯟꯁꯤꯒꯤ ꯃꯐꯝꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯤꯅꯥꯝꯗꯅꯤ ꯂꯅꯥꯏ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯅꯥꯕ ꯑꯃꯗꯒꯤ ꯁꯟ ꯈꯨꯗꯛꯇ ꯁꯟ 2 ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯄꯤꯅꯕ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯁꯟꯒꯤ ꯁꯤꯝꯇꯝꯁꯦ ꯏ ꯐꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯁꯤꯗ ꯎꯔꯤꯕꯁꯦ ꯑꯗꯨꯒ ꯃꯅꯥꯇꯣꯟꯗꯁꯨ ꯀꯣꯡꯒꯣꯟ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯀꯥꯏ ꯁꯤꯁꯨ ꯌꯥꯎꯋꯦ ꯀꯔꯤꯅꯣ ꯂꯥꯏꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯦ ꯁꯟꯁꯦ ꯈꯨꯗꯛꯇ ꯈꯪꯍꯧꯗꯅ ꯅꯣꯡꯉꯥꯜꯂꯛꯄ ꯁꯟ 2 ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯁꯤꯔꯝꯂꯤꯕ ꯁꯟꯁꯦ ꯑꯃꯣꯝ ꯉꯥꯛꯇꯅꯤ ꯁꯤꯁꯨ ꯃꯅꯥꯇꯣꯟꯗ ꯂꯥꯏꯌꯣꯡꯁꯦ ꯆꯞ ꯃꯥꯟꯅꯩ ꯎꯔꯤꯕ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯆꯤꯡꯅꯔꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯤꯔꯒ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯂꯧꯕꯨꯛ ꯂꯃꯥꯡꯗꯁꯨ ꯑꯇꯣꯞꯄ ꯖꯒꯥꯗ ꯃꯌꯥꯝ ꯑꯃ ꯁꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯁꯟꯗꯤ ꯑꯃꯣꯝ ꯉꯥꯛꯇꯅꯤ ꯀꯔꯤ ꯂꯥꯏꯅꯥ ꯂꯥꯏꯌꯣꯡꯅꯣ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯉꯁꯤ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 28 ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯨꯃꯥꯏꯅ ꯁꯤꯗꯨꯅ ꯇꯥꯔꯝꯃꯦꯅ ꯃꯌꯥꯝ ꯍꯥꯏꯅꯔꯛꯄꯗꯒꯤ ꯌꯦꯡꯉꯕꯗ ꯁꯟ ꯑꯃꯣꯝ ꯉꯥꯛꯇꯅꯤ ꯁꯟ ꯁꯝꯕꯤ 2ꯅꯤ ꯁꯤꯔꯝꯃꯤꯕꯁꯤ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯂꯧꯁꯤꯡ ꯃꯇꯝ ꯅꯠꯇꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯂꯧ ꯁꯟꯁꯤꯡ ꯑꯁꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯐꯥꯖꯅꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯠꯄ ꯑꯅꯝꯕꯅ ꯊꯥꯗꯣꯛꯂꯒ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯁꯟꯁꯦ ꯀꯣꯏꯊꯥ ꯊꯥꯗꯣꯛꯄꯒꯤꯅꯦ ꯃꯁꯤ ꯁꯟꯁꯦ ꯆꯟꯅꯗꯕꯒꯤꯅꯤ